JIRIBAM dagi Ms.Rajia Sultana da social activist Singda Chahi Khudinggi Oina Piba mana Dr.Ambedkar National SAMMAN PADAK 2025 KHUTSINNADUNA EKAI KHUMNABA UTLAKKHRE tha asigi haukiba tang 13 da New Delhi da leiba Rajendra Bhavan da Babu Jagjivan Ram Kala Sanskriti and Sahitya Academy na sinduna pangthokiba National Samarpan Divas Conference 2025 da JIRIBAM ki Bapupara Ward number 7 dagi Old JIRIBAM Pangal Women Welfare Association ki General Secretary Rajia Sultana da lemzaningai oidaba manasi khutsinnarakibani loinena numit adu maktada pangthokiba USA da Best Oba World Peace Council ki International Secretary amagi Hanagi Lok Sabha ki Speaker Meena Kumari Yauba Awang Bathaki Kuntramaban Suba Samarpan Divas 2025 da Mahakpusu Atoiba Mitunglen ama oina saruya hanki Panbayai lemzaningai oraba mana asi manipur gi oina Rajia Sultana na ihan hana fanglakibani